NOS and Sons na mapung oiba thodang loduna hayengdagi hangsit fawba numit ini chupna Imphalda Thunglare School da leiba YSC ki ground ta pangthokadawriba Unity Music Festival 2022 da saruk yaduna lamdam asigi miyamda rock ki anoba inot ama pigadawriba USA ki Los Angeles ki Mamining Leiraba Liliac na singthanariba imung amatagi pokminaba machu manaw manga gi band nama oiriba Liliac ki band team ngase Imphalda airport ta thunglakre sumnatagi sahi 12 dagi 18 fawgi manung da leiriba machil manaw nupa nupi manga gi apunba band sinangase Imphalda airport ta thunglabada Unity Music Festival 2022 ki thobu oiriba sing amade miyamna haraukte amna okay India ki khongsat ngasi ahan boina Imphalda thunglakhibe malem gi miyamna vamp metal fresh song hainasu singthanariba family rock metal band Liliac ke lead amadi vocalist ama oiribi masagi jahi taragani khaktamak ngairibi melody na India ki khongsata ahan boina Manipuri thunglarabada hainingai leitana nungai lamdamasigi miyamga unaba fangbana thamoida langtak naba leiramba adu kokhalei lamdamasigi miyamna pengadaba mongda performance pigani miyamnasu Unity Music Festival 2022 sarugyabi haike panbayai numinini chupna pangthokadawriba Unity Music Festival 2022 gi hayeng ahanba numitta Nagaland gi Mamining Leiraba About Us yauna state asigi miyamna sakangnaraba band singna makal makha kya gi isai kudol nangwadawri aduga nini suba aroiba numitta Liliac band gi performance kadawri